Wabagai Lamkhai Kaitil Shutdown Gi Khongjang Hokri, Kaksing District Wabagai Lamkhai Gi, Kasinama the Mue Krana Dukan Sajilagri Heavy how the Yaning the Bufong Doctuna, Wabagai Lamkhai Kaitil Gi area the Punghum Dragon Twigi, Shutdown Gi Khongjang Sanction Vokri, Khongjang as Wabagai Lamkhai Sokot Taurang Nupi Lup Amadi Lamkhai Lembi Club na Sanction Money, Khongjang as it Sigi Kungani Pan Pau Sanction Gani Hadi, Adumanama. Ngarang ayuktigi haukiba khongjang asigi manungda kaithel asigi pharmacy natan atai dukan sing thonglo naki khongjang manungda hayeng ayuk miyam gi wakat khongjang amasu sangsin gani hadi President rule manungda hapkibi State Information Commissioner gi appointment High Court challenge tarokli February 10 English singani gi kunga mangari gi salai raklaga tha asigi marida Lauthokiba Manipur gi President rule gi lenga clearing gi manu November 10 English ngani ga kunga mangada Governor gi mingda thokpa order amana miyoi amabu State Information Commissioner oina appointment pi kiba masum order asibu November kunga mathu English ngani ga kunga mangada Manipur Gazette su phong kiba bu High Court of Manipur challenge tarakli Appointment asigi mayokta thangmaiban lairung pure laikai digi masamak su paumi oiriba aribam dananjoi sei nifugo nipan apokpa e Priyo Gopal na petitioner oiduna petition ma file torkre magna nan file torakiba petition asina conciliable respondent sing Manipur lenga ki mohut sinba chief secretary principal secretary Department of Personnel and Administrative Reforms Division Principal Secretary Law amasum Manipur Information Commissioner oina appointment pi khibani haiba Nungshi Tombi Athokpam se humfu mapureba Sanjanmam Gojendro Uripok Basapati Lekaini Petitioner ki wakat asi High Court of Manipur na WP clause C number 173 of 2026 oina lakotri aduga matter asi ngarang Chief Justice M Sundaramasum Justice Andem Bimol ki bench na royal sathanabagi damak lokhalakpada petitioner ki maikay council Mai Hobam Rakesh na lepki petitioner ki council na submission torak wafam sing taraba matung na Chief Justice na lusingba bench na wakat asi maruoiba complexity leiboina lawagaloina High Court of Manipur rules 2019 ki rule 3 clause 1 na piba power ki matungina wakat asi Chief Justice na preside over division bench amana well sathagadabani haiba wapam phongdokre loina wakat asi gi makha tabu well sathanabagi damak mathang thagi mapanda wakat asi motion gi manungsana list tawnaba direction su pikre Petitioner Edaran Joina Court Wakat Libana Maki petition Siki respondent number 4 ODB Mueshida State Information Commissioner Oina appointment Pikiba Dugi legality amasum validity ki matangda RTI Act 2005 ki section 15 gi makhada mari lena buwang sangkre July kunga humda English ngani ga kunga mangada Manipur lenga ki Administrative Reforms Department na State Information Commissioner oina appointment pinaba application sing kaubu notification ama thoki hairiba matamadu Constitution ki Article 356 ki makara Manipur Legislative Assembly bu suspended animation na thamliba matamni hairi loinara RTI Act 2005 ki section 15 clause 3 ki matungina State Information Officer ki post asi Chief Minister Assembly ki opposition ki member amasu Chief Minister na nominate tawba Cabinet Minister ama yawba selection committee amana recommendation tawralaga governor na appointment pigadabani haibi yawri hairibu wapam asida selection committee na recommendation tawbigi thaba asi appointment asigi mangoinana mandatory ni hain supali adubu November 10 English ngani ga kunga mangada respondent number 4 sibu governor gi ming thokpo order amana selection committee gi mandatory oiba recommendation natragana constitution gi oiba kanglon sing yaudana thokpo order amana post asidi appointment pi ki hain supali hari Uganda police na miyam tinma maphamda kistang naraman haba nupi ni phakri Uganda police na miyam tinma maphamda habiki moral nupi ani phakri leba adugi haksin be anti homosexuality law bu khongoi na duna miyam mamang na tawkhiba du gumba du samana ba sex ekik thawang sing sathabani hanis moral sirakibani miyam mamang da hairiba thawdo osi nupi ani edudi sahi kungani thui surabi entertainer ama amasum sahi kunga mathoi surabi nupi amagani hari makhoi ani edu tha asigi taragani panna urawa city digi leba adugi police na phakibani police na thadorak warol amada nupi ani na pamda thabak sing sathaba haibsi sexual gi thawong ni haina thajani nungthil pawap miyam mangda
ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯧꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯁꯨ ꯍꯥꯏꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯂꯩꯔꯦꯟ ꯃꯇꯨꯡ ꯉꯥꯏꯅꯕ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯤꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯂꯩꯔꯦꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯌꯣꯝ ꯁꯥꯗꯨꯅ ꯏꯟꯅꯗꯨꯅ ꯆꯠꯂꯤ ꯃꯁꯤꯕꯨ ꯂꯩꯔꯦꯟ ꯃꯇꯨꯡ ꯉꯥꯏꯅꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯞ ꯆꯥꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯣꯏ ꯃꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯖꯕ ꯀꯌꯥꯅ ꯆꯟꯕꯤꯅꯕꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯌꯣꯝ ꯁꯥꯅ ꯑꯣꯝꯁꯤꯟꯗꯨꯅ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯉꯁꯤꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯅꯔꯤ ꯂꯣꯏꯅꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯑꯃꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝ ꯁꯥꯕꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯉꯥꯛꯁꯦꯟꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯟꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯣꯏ ꯃꯅꯥꯎ ꯀꯌꯥꯅ ꯆꯌꯣꯝ ꯁꯥꯅ ꯏꯟꯅꯗꯨꯅ ꯆꯠꯄꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯔꯣꯏ ꯃꯅꯥꯎꯁꯤꯡꯅ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯌꯦꯡꯁꯤꯜꯂꯤꯕꯒꯤ ꯃꯐꯝꯗ ꯅꯤꯌꯝ ꯀꯥꯏꯅ ꯄꯥꯛ ꯇꯧꯁꯤꯟꯕꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯄꯥꯔꯇꯤꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯗ ꯌꯥꯎꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯀꯨꯏꯟ ꯏꯟꯅꯕꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯆꯧꯕ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯤ ꯃꯁꯥꯒꯤ ꯃꯊꯧ ꯅꯠꯇꯅ ꯇꯨꯡꯏꯟꯁꯟꯒꯤ ꯃꯑꯣꯡꯗ ꯃꯔꯝ ꯂꯩꯇꯅ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯅꯥꯛꯇ ꯅꯞꯂꯒ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃꯠꯇ ꯌꯥꯎꯍꯟꯗꯕꯅ ꯐꯒꯅꯤ ꯃꯗꯨ ꯅꯠꯇꯅ ꯂꯩꯔꯦꯟ ꯃꯇꯨꯡ ꯉꯥꯏꯅꯕꯒꯤ ꯃꯊꯧ ꯂꯩꯇꯕ ꯎꯠꯆꯅꯤꯡꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠꯇ ꯈꯨꯔꯧ ꯊꯥꯡꯕꯒꯨꯝ ꯊꯣꯛꯂꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ ꯑꯃꯗꯤ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯎꯅꯈ꯭ꯔꯦ ꯑꯦꯟꯗꯤꯑꯦꯒꯤꯁꯨ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯄꯥꯠ ꯅꯤꯇꯦꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯑꯇꯣꯞꯄ ꯌꯥꯎꯗꯨꯅ ꯎꯅꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨꯅ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯤꯖꯦꯄꯤꯒꯤ ꯎꯅꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯑꯦꯟꯗꯤꯑꯦꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯤꯐꯝ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯎꯅꯈꯤꯕꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯀꯨꯀꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯇꯔꯨꯛꯅ ꯌꯥꯎꯈꯤꯗꯦ ꯄꯟꯕ ꯌꯥꯕꯗꯤ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯕꯨꯡꯖꯥꯒꯤ ꯕꯜꯗꯤ ꯍꯟꯗꯛꯇ ꯂꯩꯈꯤꯗ꯭ꯔꯤ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯗꯨꯗꯤ ꯇꯦꯡꯅꯧꯄꯥꯜ ꯑꯦꯁꯤꯒꯤ ꯂꯦꯠꯄꯥ ꯍꯥꯎꯀꯤꯞ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯤꯒꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯇꯤꯄꯥꯏꯃꯨꯡ ꯑꯦꯁꯤꯒꯤ ꯉꯨꯔꯆꯅꯨ ꯁꯅꯥꯇꯦ ꯍꯦꯡꯂꯦꯞ ꯑꯦꯁꯤꯒꯤ ꯂꯦꯖꯃ ꯍꯥꯎꯀꯤꯞ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯜꯑꯦꯝ ꯈꯥꯎꯇꯤ ꯑꯃꯁꯨꯡ ꯁꯥꯏꯀꯣꯠ ꯑꯦꯁꯤꯒꯤ ꯄꯥꯎꯅꯤꯂꯥꯟ ꯍꯥꯎꯀꯤꯞ ꯉꯁꯤꯒꯤ ꯍꯥꯏꯕꯗꯤ ꯉꯔꯥꯡꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯧꯕ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯍꯩꯉꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯅꯣꯡꯊꯣꯡꯕꯝ ꯕꯤꯔꯦꯟ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯁꯝ ꯁꯩꯇ꯭ꯔꯄꯇꯥ ꯑꯃꯁꯨꯡ ꯖꯤꯔꯤꯕꯝ ꯑꯦꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯁꯥꯎꯗꯤꯟꯁꯨ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯄꯨꯟꯅ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯎꯅꯈꯤꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯈꯤꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯈꯨꯝꯂꯝꯈꯤꯗꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯂꯦꯠꯄꯥ ꯍꯥꯎꯀꯤꯞ ꯉꯨꯔꯆꯅꯨ ꯁꯅꯥꯇꯤ ꯑꯦꯜꯑꯦꯝ ꯈꯥꯎꯇꯤ ꯑꯃꯗꯤ ꯑꯇꯩ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦ ꯈꯔꯁꯨ ꯑꯣꯟꯂꯥꯏꯟ ꯃꯣꯠꯇ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯃꯤꯂꯤꯇꯦꯟꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯅꯥꯏꯖꯦꯔꯤꯌꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 25 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛ ꯑꯠꯃꯥꯋꯥ ꯁ꯭ꯇꯦꯠ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯇꯦꯛ ꯑꯅꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 25 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯁꯒꯣꯜꯁꯤꯡ ꯅꯨꯃꯤꯠꯇ ꯂꯣꯀꯦꯜ ꯁꯣꯔꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯃꯈꯣꯏꯅ ꯇꯥꯎꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯣꯀꯣ ꯍꯔꯥꯝꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯂꯟꯃꯤ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯎꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤ ꯍꯥꯏꯅꯁꯨ ꯃꯨꯁꯥꯅ ꯇꯝꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ